ड्रग फाब चंगलुब थौबाल कमांडो टीम की हविलदार अमा थांगना थिलकपदगी लेखिद्रे थांगना थिलकपदगी लेखिद्रबा कमांडो अदु यारिपोक लाइमनाइदगी खोइरोम सुरेश कवि मसागी चही कुंथ्रागा मापन सुरे अपोकपगी मिंगना लेखिद्रबा इबोचौ कवि हाइरी लोइनना थौदोग असिदा चेनाबनी हाइबा मोइजिंग लैंगोइ जिंगदगी चही कुनगमंगा सुरबा एमडी नाउबी अतोपमै मुहुल्ट अपोकपा तमिर पुलिसना फारे पुलिस तगी फंगबा पाउदा थौदोग असि ngarang numidang pung nipan ga minute nifu ga mangarom chatpa matamda Thoubal district ki Moijing khongkok laingoi da thokibani hairi pausin makha taradun hai numidang gi matamadu da Thoubal commando ki civil team amana drug purakpani haiba MD Naubi amadi Moijing khongkok tagi Salman chahi kuntra apokpa Alauddin Thoubal laishang them lomdagi tanaraga Thoubal Moijing Khongkok Laingoi area da faki atopa miyoi amasu fana ba hotnaringai da civil commando team adugi commander oikiba Suresh ki thabak da thangna thilamlaga makoi animak chen kibani hairi thangna thilambadagi soklaba Suresh district hospital da pukalakpada laikat nabang ngamdana laikidabani hairi thaudosi ki pau hek fangbaga thaudok thokfam madu da Thoubal district police ki ahenba forcing changsinduna ngasi ayuk fawba thi buhumbagi thabak chathabada MD Naubi fabangam ngamki adubu Salman di fabangamdri amaromda laikhidraba Suresh ki hakchang post mortem ki damak Janims ki mok ta thamkrai